कुकी जो फुरुफ के MLA तरा फमदगी पोथानब कुकी ह्यूमन राइट काउंसिल न खंगनख्रे मणिपुर की कुकी जो फुरुफ के MLA तरा बो MLA की फमदगी पोथानब कुकी ह्यूमन राइट काउंसिल KHRC न खंगनख्रे मणिपुर मनुंग द तोखाइब लेंगा अमा तालिब कुकी जो सिंगी डिमांड असी यांगसिनबा MLA सिंग न मखोगी फमसी थादोक मथौ तारे हाइना KHRC न खाइरी काउंसिल असिना ngasi थोप चेरोल अमगी मतुगिना कुमजा 2023 गी मे अहुमदगी हौरखिबा इरांग असिदा मियामना अवाबा कया मायोकनरिङै चेर असिदा MLA लेट पाउ हाउ किब नेमचा किबगेन किमनियो हंसिंग बुलजामांग बाल्टे लानमिनमांग खौते चिलनुनथांग मालुन पाउलेलन हाउकिफ ngasarum sanate letjamang हाउकिफ अमसुंग हाउटखोलेट किबगेन मखोइगी ओइबा चपचाबा फिरेफ अमा लौगदबनी चेरोल अदुना मखा तारदुना MLA सिंग असिना मसागी फम थादोकपना फुरुप असिगी लिंगजेल मानब उत्पंगमगनी लोइनना पॉलिटिकल अरेंजमेंट अमागी डिमांड तौरिबा असिदा हेना मपांगल कंखत हनगनी लुचिंगबा सिंग असिना मियामगी अपांबा असि हेना थबक ओइना पांगथोकनबा होनबगा लोइनना मखा ताबा लुचिंगबा सिंग असिना लौरकपा फिरेफता कुकी मियामना वायनगनी हाइना सुचेरोल अदुना पली कुकी गी MLA सिंग असेंबली दा मखा ताना अदुमक लेबा असिना कुकी मियामना लुचिंगबा सिंग थमखिबा थाजाबा दो हंथाली मणिपुर गी कुकी गी चिंग अमदी मैतै गी तंपाकी लम असि इपा इपुगी हक्तक्तगी तोखाइना तारमलबनी हाइरदुना मणिपुर गी कुकी अमदी मैतै सिंग हौखिबा 2023 गी मे अहुमदगी तोखाइख्रे इरांग असिदा कुकी गी मियोय चनिगी अंखै हेना मैतै अमदी मणिपुर गी स्टेट फोर्स ना हातोक पिख्रे अमसुंग थौदोक असी काउथोकपा अमदी तुमिना लैसिनबा ngamloi हाइडी MLA सिंगना रिजाइन तौबना मणिपुर दगी तोखाइबा लेंगा अमा तानबा अमदी मदुगी दमक चाथोकना थबक लौखटपा ngamgani कुकी मियामना चपचाबा एक्शन अमा डिमांड तौबगा लोइनना KHRC ना तालिब डिमांड असी फंगदिबा फावबा पोथारोय मरम अदुना MLA सिंग मसागी फमदगी रिजाइन तौदना मियामगी चंगसेलेबा खोंजंग असिदा सरुक यानबा हाइरी लोइनना कुकी फुरुफ की मियामना लुचिंगबा सिंगबु सेम नाबगा लोइनना MLA सिंगी थक चुमी नत्रगा लाली हाइबा अदु पुवारिना लेबलकनी हाइना मखा तारी मयाई लंबी सेंबी दबगी मायक्ता बन कौख्रे अथुबदा सेमद्रबदि अकनबा खोंजंग चंगसिनखिगनी मयाई लंबी अपुनबा लुफ MALAL na ngasi ahing nungyai mayai lambi samjindabagi mayokta kौखिबा matam kaktaba ban ngasi ayuktagi lambi asigi nageta tariba miyam amadi luf kayagi miyoi sing thoraktuna lambi thingduna ban sogatpa singna khongjang jangsinkhre ningsing bayai mayai lambi asi matam kayagi mamangdagi sambi dabana maram oiraga lambi asida chathok chasin tawriba miyoi kaya accident thokpa amadi lambi asigi nageta tariba miyoi kaya amada khudongcha daba kaya mayoknare haiduna mayai lambi apunba lufna mayai lambi asi mari leinaba authority singna samjin biu haina tongan tongan ba khongjang kaya changsinduna lakhibani lambi asi samjin दबगी मायक्ता ममांगदसु नुमित कयानी लंबी थिंगदुना बन चथखिबा लेख्रे अदुबु DC गी माइकैदगी लंबी असि समजिनगनी हाइना थाजाबा पिरकपदगी बन हंदोखरबा मतुंग ngasi फावबा लंबी असि समजिन दबगी मायक्ता मयै लंबी अपुनबा लुफना लंबी असि मतम कक्तना बन असि चथखिबनी लोइनना लंबी असि सेमद्रिबा फावबा मखाताना खोंजंग चंगसिनखिगनी हाइना लंबी असि गी नागेता तारिबा मियामना फोंदोरकली दुबई एयर शो दा इंडियन एयर फोर्स की तेजस फाइटर जेट काइबदा पायलट लेखिद्रे हौजिक UAE दा चथरिबा दुबई एयर शो दा इंडियन एयर फोर्स की तेजस फाइटर जेट अमा काइबदा पायलट विंग कमांडर SIRE थौदो अदु थिजिनबगीदमक्ता मरी लेनबा सिंगना थबक पाइखटख्रे लेखिदबा पायलट विंग कमांडर नामा सायल लेखिदबदा इंडियन एयर फोर्स की माइकैदगी अवाबा फोंदोकपगा लोइनना इमुंग मनुंगी अवाबदसु सरुक यारी हाइरी थौदो अदु एयर शो उलिंगैदा थोखिबनी हाइरी इंडियन एयर फोर्स की तेजस असि शेड्यूल की मतुंग इना अहुमलक सुबा उन्नबगीदमक्ता थौरांग तौबदा लाइबक थिबा थौदो अदु थोखिबनी हाइरी इंडिया दा मचल सुदबा हिदाक चनिगा तरागा माथोई थेंगनरे सेंट्रल ड्रग स्टैंडर्ड कंट्रोल ऑर्गेनाइजेशन न चही से अक्टोबर थादा तोंगान तोंगानबा Pharmaceutical company singna NSQ gi oina yamdrabada drug makhal chaniga taraga mathoi masak khangdokpa ngamkhre hairi drug sing asi central drug laboratory sing amadi state drug testing laboratory sing na masak khangdokpani madugi manungda calcium amasung vitamin B3 tablet anti worm medication bacterial infection sizinaba antibiotic sing amadi atopa drug singi manungda paracetamol tablet sing yauri CDSCO na masak khangdoklaba drug sing adum punna drug humfuga humdoini aduga state drug testing laboratory singna NSQ yaudaba drug masing aduna chamaga kuntraga nipani leibak sinba thungna leiriba tongan tongan ba pharmaceutical company singi manungda Mohali da based tauba Bijuek Healthcare Private Limited Punjab Solanda West tauba Adrot Lifelines Himachal Pradesh Haridwar da based tauba Bengal Chemical and Pharmaceutical Gujarat da based tauba Gitcha Pharmaceutical Madhya Pradesh da based tauba Kwareja Healthcare Private Limited West Bengal da based tauba Diamond Drug Private Limited yauna Ghaziabad da based tauba Kimcat Pharmaceutical amadi atopa kaya amasu yauri Donald Trump na Vladimir Zelensky gi ngaksam da thangsang thamna Ukraine gi lan losinaba honarakre
Donald Trump na Vladimir Zelensky gi ngaksamda thangsang thamduna Ukraine gi lan losinanaba honarakre haina Financial Times ki report amana phongdoragli. Report asigi matungina America gi President Donald Trump na Ukraine amadi Russia gi lan losinabagi damak puthoragli ba point kungani yauna proposal aduda Ukraine gi lam khara Russia da pithok kinabagi wafam yauri. Wafam masi yanabagi damak Trump ki maikai angakpa fangna Ukraine gi President Vladimir Zelensky na pressure pirakre. Aduba housing maki oina Trump na lan losinabani haiduna puthoragli ba proposal gi wafam aduda Ukraine gi President Vladimir Zelensky na yaba amadi yaning bagi wafam amata phongdorakpa leitri. Trump ki wafam asi Ukraine gi miyamna yagadawribra haibadudi matamna puraklagani hana expert singna phongdorakli. Kerala da private hospital gi emergency room luhongpham oikre. Yamna tang thokpa thokdok amada private hospital amagi emergency room adu mafam asida ngasi road accident ama thokpadagi sokhibi nupi aduga Thamboli native amaga luhongpham ama on kre haina hospital authorities na phongdokre. Komadi Alapugagi Arani amasung Thamboli gi BM Saron gi luhongba adu BPS Lakeshore Hospital Kochi da pangthokre. Hospital dugi matung ina luhongba adu tasik namakidi iragi numiyungba matungda Thamboli da pangthokadabani adum oinamak Avani na mahaki megafki damak Kumara kawumda chatpada car adu thokbada laksinba ngamhogdabadagi upambi amada ngasi ayu anganbada thengaiki amasung spinal injury ama thoki mafam adugi miyamna sokpa adu khudakta Kota Medical College ta pukhatki mak specialized treatment gi damak numiyungba matungda Arnakulam da leiba private hospital da amuk hongki madugi matung thunamak Sarun amasung mahaki imungsu hospital adu da thunglaki luhongbagi khwaidagi yaifraba matam adu oina 12:15 PM amasung 12:30 PM gi marakta lepa maramna imung animak aduna hariba matam adu chapchana luhongnaba haijaki. Doctor singna hospital da Avani na ahenba khudong chadaba ma nadanaba emergency department adugi manungda thali sacred yellow thread punnaba thorang sinki. Accident adu thoktunasu imung manung ani aduna thoram adu chapchana pangthoknaba anningba poknakhibadagi hospital authorities na madugi thorang adu sinki. Dr. Singh healthcare staff amasung naknaba marimata singna Saki oiduna yaifaraba matam aduda Sarona Avani da luhongbagi note adu punaki. Hospital adugi neurosurgery gi makok Dr. Sudis Karunakar na Avani spinal injury ama thokri amasung thunamak surgery chatharagani haiki. Pakistan da glue factory amagi boiler pokhaibada sinmi taraga manga secretary na so panangkre. Pakistan gi Punjab province da ngasi glue factory amagi boiler pokhairakpada factory aduda sinmi oiba mioi taraga manga secretary amasung tare na so panangkre haina official singna phongdorakre. Boiler pokhairакpa aduna maram oiraga sinmi kaya fata haudi marakta thokpham khangdana leiri haibagi thajabaga loina makhata nami kanbagi thabak sing chathakre hari. Laibak thiraba thawdo asi ngasi ayuk Punjab province ki konung oriba Lahore dagi kilometer 130 rom lapna leiba Falava district thokhibani pokhaibagi thawdo adu yamna matik mayai leikibaga loina anakpada leiba building kaya sunikhi haina district adugi deputy commissioner Raja Jahangir Anwarna paumising da phongdokhi. Raja Jahangir na makha taraduna hojik faubada mioi taraga manga gi hakchang ate akai maraktagi phangba ngamkhibaga loina asok patare na hospital da layingnaba pukre hari mapangal kana pokhairakkhibana maram oibana ahenba simi kaya so fata haudi na nansinduna leirongani haibagi chingnaba leibadagi mi kanba singna fata haudi sing adu lokthoknaba honaki haina phongdorokpaga loina mi kanbagi thabak adu da district adugi machinery kaya so sijinnakhi hari. Punjab province ki inspector general of police Dr. Usman Anwarna rescue 1122 haina mingthonduna mi kanbagi thabak chathanaba yathang pikibaga loina mi kanbagi thabak aduda fire brigade amasung mari leinaba agency singnasu mapung fana mateng pinanaba khangankre hari. Punjab province ki chief minister Mariam Nawaz na boiler pokhaibagi thawdo aduda laikhidraba mioi sing aduda awaba phongdokpaga loina makhoi imung manungna nanghoriba awaba kayada su saruk yari haina awaba pibagi warot phongdokhi. CM Mariam Nawaz na matau karamna pokhaikibano haibagi akupa Warol Piraknaba district adugi deputy commissioner Raja Jahangir Anwarda pautak pikre. Pinski matungda malemgi Muslim khwaidagi masing yamna leiba Indonesia na BrahMos misal leiragani. Philippines ki matungda malemgi Muslim khwaidagi masing yamna leiba Indonesia na India dagi BrahMos misal leiragani haina phongdorakli. Report asigi matungina Operation Sindur da handak India na Pakistan da thadakhiba BrahMos misal gi matik mayai ubada malemgi leiba kaya hauze India dagi BrahMos misal leinaba line da lingduna laikre. India ki BrahMos misal malemgi khwaidagi khongjel yangna paiba matik mayai leiraba misal singi manungda amani. Philippines nasu India dagi $1 million 464 manga romgi BrahMos misal leinaba deal 2022 da tawkrabani. Ahanba tangkak ki deliver su tawkre hari. Tejas fighter jet Dubai air show da crash tawkre maibul hongna pokhaikre pilot sikre.
Dubai Air Showda ngasi Iragi numit yungba matungda flying demonstration amada Tejas fighter jet ama miyamna yenglingai Al Maktoum International Airport mathakta athaba amuba maikhu kakhalakhibaga loinana crash tawkre crash aduda pilot adu sikre haina Indian Air Force na phongdokre Hindustan Aeronautics Limited HAL na puthokpa aircraft single seat light combat aircraft LCA adu mafam dugi matamda nungthil pung ani tabada crash tawki thodok pampham aduda air fighting amasung emergency team singna thuna paukhum pikre amasung mafam aduda thokliba phibam adu hojik manage tawre haina Dubai government na phongdokre maina katheklaba supchilaba crash tawraba jet adu mafam adudagi visual singna utkhi pilot aduna low altitude ta -G maneuver amadagi recover torokpa ngamkhidre haibasi thodoktugi video na tai crash adugi minute kharagi mamangda Tejas adu magi wings level da leiba ukhi adu bukhudakta aircraft adugi vertical speed adu yamna kanna yangmankhi amasung aircraft adu leimaida crash tawki pilot adu eject tawba ngamkhide Dubai Air Show da ngasi aerial display amada IAF Tejas aircraft ama extend thokiba thodok aduda General Anin Chauhan CDS amasung Indian Armed Force ki rank pumna makna thamoi songna awaba phongdokre malemgi manungda khwaidagi chawba aviation special singi manungdagi ama oiriba vinyl Dubai Air Show da crash adu thokibani Emirate amasung Fly Dubai na $1 kaya gi aircraft order yauna chayol asida exhibition asida chawba wafam kaya lauthokibani